Lakhipur Online Putoksaba October ki tang kuntaret Ningthaukaban numit ki Khomjinba Pao tabirase. Ahanbata Maroiba Pao IS Production na puthokpa wasak haina mingthonba Manipuri short film ama Silchar Tarapurda release tawkhre. N Kunja Bihari Singana iba Manipuri amadi English londa lairikani phongkhre. Laihau Laipoksing Sibaching Umanglai Iratharom Sonaida Pangthokre. Nizut Moina Scheme Gyani Suba Face ki check ngasi yentoklagani. Manipuri Sahitya Parisat Tripurana Maipaklaba Manipuri Mahiroi Singbo Taramna Okre. Sur Tarang Imphal West na Sinduna Isai Phongbagi Thorom Pangthokre. Amasung Ani Suba Second Kasar Open Taekwondo Championship Binakandi Part 2 Kasarda Pangthokre. Haujik Mapungoiba Pau tabirase. IS Production na puthokpa wasak haina mingthonba Manipuri short film ama October ki tang 13 ngarang nongmaijing numita Silchar Tarapurda release thokre. Film gi wari amasung direction Chitrangada Devini aduga IS Thingomna film asigi producer ni. Wasak hairiba Manipuri short film asida saktam langliba singdi Roma gi saktam da Khaidem Victoria, Roma gi manimbok Bina Naurem, Moni Mrigaksi Chakrabarti, Dadu Sobimol Das, aduga Binod ki saktam da Ngangom Biswajyotini. Film release tawbagi tharomasida Manipuri Theatre Center Assam ki President Dr. Kunjalal Jenrebam, General Secretary Somor Luang, Film Critic Herojit Nongmaithem, Kabi Lamabam Lili, Anand Academy of Visual Art ki Principal Anand Kishore, Lalit Press Works ki Proprietor Thingom Priyokumar, Manimala Singha, Parinita Singha, Syamuli Devi amasung Bimol Singha na chingwa miyoi singha saruk jakhe. Film asida saktam langki bi Victoria Khaidem amasung Bina Naurem su thauram asida saruk jakhe. Puramapse thangduna kasi koi magi yaikhoba khenpam do jorna kasi koi release tawdore asida thawai yogi khiba binata leire sikti binana taba atai ju mayam jawre puramapse noina invite to ni lakunde yadina cooperate to thara warang to na din mamun namga dale lamin dakiba asi puramapse aina mayam phanda tawinga amo uchari. Hey Jesus, Pap Chelabi ahak pungak piu. Aigi pukning sibu, aigi asaw bana khudum chalhalabani. Aigi sirala babakhalna, aigi pukning iwayal bu sirala lamjing khibani. Hasigu mawakhalna, aigi dharma amasung minung sibu manghalagi haina hotnari. Maram asina ahak lalabani haina khali. I hereby want to confess. Hare Ram, Rama Rama, Hare Hare, Hare Krishna, Krishna Krishna, Hare Hare. Roma, oh Roma, kab kanu Roma, kab kanu Roma. Manipuri Youths Front of Assam Maifana Silangduna ngarang October ki tang 13 nongmaising numita Brilliant English School Poilapulda Nongthombam Kunja Bihari Singana Manipuri londa iba lairik atopa taibang pansing ahanba volume amasung English londa iba lairik The Other Worlds Volume 1 punna lairik ani maikhuma hangkhre. Ayuki thauramda Ngangom Basanta Kumar ex-BP Manipuri Sahitya Parisat Assamna mifamapu aduga Yumnam Ilabanta ex-president Naharol Khorirol Silup Lakhipurna Mithunglen oina saruk yakhe. Thauramda Thokchom Bishwanath President Naharol Khorirol Silup Lakhipur Ingudam Satish Chandra Angangi Sahityakar amasung Thokchom Anjana BP Chanura Khorjilup Assamna ikai khomnajaba mithung oina thauramda saruk yakhe. Thauramgi ahobada Thokchom Bir Chandrana Sayawi Sai Kutol Tamkhe Mifamapu Ngangom Basanta Kumarna
atokpa taibung pansing volume 1 amadi chief guest yumnam 11 tana the other worlds volume 1 maikhum hangdoki larik ani asigi aiba n kunjabihari singana masagi oiba wafam thamlaba matung ngangom basant kumar mifam gi president na mitei londa aduga chief guest oikiba yumnam 11 tana english ta lairiki masak takhi thoromda khaidem kanta president UCO Lakhipur Wahengbam Binoy Kumar secretary Naharol Khorirol Sulup Lakhipurna chingba miyoi singna thoromga mari leina bawapam sing thambiki Manipuri amasung English londa tongan ba larik ani phongdokpa se Manipur gi wangmada masina ahanba oigani haina phongdoknakhe nungthilgi thoromda yumnam 11 tana moderator oibiduna pangthokiba seireng seidinabagi thoromda aiba ebi tarahumdoina seireng amasung wari macha pathokhi thoromasida thangjam rojenna program anchor oibikhi kai kumnateri ba aiba nongthongam kunjabihari singhagi bhalam wansida panduk tarani thoi thongna khai panduk tarani thoi sida tangkak ahum thoi ahanba tangkak siga panduk mari madwai hajar ke ahamba panduk tangkak ki panduk ahamba si gimaming na mahausaga manadaba pol sanogi machani papari dilip ki mayumda jumbara loguna larik tambani siling fenda thori janduna leiramba uda mapa sano wadhena ugi aril phone dore mana walking changire phone dore dilip ar bujumbu duna hariba Laihau laipok sing sip ching umanglai ngak selup sonai kasana selangduna ngarang Oktober gitang kuntaruk nongmaijing nimita umanglai ira thorom chinglemna pangthokre haukiba kumja kaya dagi leptana pangthoktuna lakliba thorom asi ngarang ayu pungmari dagi hauraga nongthilgi pungmari phawba chathaduna ira thorom adu pangthokhi hairiba thorom asida joragul maira paibigi maikei dagi member tara Arambai Tengol dagi member tara taru Amsu Sonai gi member tara mathoi amasung Sonai Kalibari gi maira paibi tara mangana saruk yabiduna mayam amata oina punsilaga cheksinna ngaksenduna ira thoromasi asoy angam yauduna pangthoki hairi ira thoromasi da lai koramba lakpa mi gi masing chaurakna lising ahomrom oigani haina pawasina makha tarakli Assam gi nupi macha singbu mahi masing lamda ahongba poraknabagi khongthang ama oina Mukhyamantri Nijut Moina scheme gi ani suba phase oina ngasi mahiroi nupi macha singda check jenthokadori scheme asina nupi macha sing college taming chanbagi masing hengadan ba chahi nauna luhongba thingba masung nupi macha khuding maki mahi masingda thawai yahonnabagi pandam thamle lising ani ga kunmari kunmanga chahi da scheme asigi makhada mahiroi lakh amaga lising humpuda masung lising ani ga kunmanga kuntaruk chahi gi oina mahiroi lakh ahum makhaida kanapa sipi gadori ngasigi mapung oiba thoram saru sujai Arjun Bhokeshwar Barua Sports Complex da check jenthokpagi rajya thaki thoram pangthokani thoram da Mukhyamantri Dr. Hemanta Biswa Sharma na mithunglen oina saruk yagani thoram asi rajya pumbaga loinana Barak Tampak jila humdasu ngasi check jenthokpagi thoram asi pangthokani Jananeta Hizam Irabot ki chamaga kunmapan suba mapok kumon thoronga mari lenana chahi khudingi pangthoktuna lakpagum handaksu Manipuri Sahitya Parishad Tripura na lisingani ga kunmanga da metric amasung higher secondary parikha da first division da mai paklaba lamdam asigi Manipuri mahiroi singbu taram okpaga loinana tongan bahiram da PhD amasung gold medal phanglakraba mahiroi singbu ngarang taram na okre Thauramadu AMC gi corporator East Zone gi chairman Sukhomoi Saha TMC gi principal Dr. Orindam Datta JNM Dance Academy Imphal gi Hanagi director L Upendra Sharma amasung PM Bidardi gi higher secondary school gi headmistress Uttara Chakmana chingba miyoi singna phambak lengsin ke Parishad ki president L Biramangol na tharoma poike Manipuri Sahitya Parishad Tripura gi general secretary Thaudam Nilkumar na taramna upagi warol pike Hizam Irabot ki mapok kumon ga mari lenana symposium da saruk yaduna Wangkhem Biramangol na paper pathoke Thauramda chahi ni fulong gi matung Tripura board TBSC da metric test 10 taukiba mahiroi tara gi manungda nipan suba position takibi LBT singa yauna tongan ba category da mana matung kaya piduna taramna okhi haina Agartala dagi RK Tarunjit na paldom rakli
लीजिए मणिपुर प्रेस क्लब की लोकताक हॉलदा सुर तरंग इम्फाल वेस्ट न सिंदना इसई फोंबगी थौरम अमा पांगथोखरे थौरमदा सुर तरंग की प्रेसिडेंट अमसुंग AIR की अप्रूव लिरिसिस्ट हैसनाम रघुमनीना प्रेसाइड तौखी हानगी चेयरपर्सन मणिपुर स्टेट सोशल वेलफेयर बोर्ड RK नोयन सना देवी न चीफ गेस्ट अदुगा प्रधान नीलकुथी GP थोंबम रॉक्सिनी अमसुंग हानगी असिस्टेंट डायरेक्टर आर्ट्स एंड कल्चर हौबम चित्राना गेस्ट ऑफ ऑनर ओइबिखे इसई मयक इबसिंगदि प्रोफेसर चिंगांगबम संगोई जाउबी केट्रीमेम सुबदनी लाइसोम गुलाब तोंजम सरोजिनी अमसुंग एन चंद्रमलानी सैसकपसिंगना हैसनाम रघुमनी सौबाम शर्मिला A हेरामनी जीना जयंत तप्ता अमसुंग एन चंद्रमलानी कला संस्कृति अमसुंग फिल्म द थवाई यौबा मियोय कयाना थरोम असिदा सरुक याखी लखीपुर डिस्ट्रिक्ट ताइकुंडो एसोसिएशन हेड ऑफिस बिनाकंदी कासारना सिंधना अनिसुबा सेकेंड कासार ओपन ताइकुंडो चैंपियनशिप 2025 बिनाकंदी पार्ट 2 कासारदा पांगथोखरे चैंपियनशिप असि हौदोकपगी थौरमदा वाइमनी M इबोटोन K अरुणा देवी K अनिता देवी L मंगलेम N बिरेन अमदी H हेमांगोना चिंगबा मियोयसिंगना फंबाकी लेतेंग ओइखी चैंपियनशिप असिदा पुन्ना सानरोय चामगा कुन्ना सरुक याखी फंबाकते लेंसिन किबा ओजासिंगना सानरोय सिंगबु पुनिंग थगटपगा लोइनाना चैंपियनशिप असिबु सिनलांगबिरिबा तौरांगबम नोगेंद्र बुसु थागटपा फोंदोखी 왜 따로 찍는 못 따는? ดิสทริกกัง Association จิริบามนสินดนาจิริบามกีบบุปราดเลยบาลำเล่น Community Hall กังสังดาสานาริบาอาหารบา RK เบตอมบีเดบีเมโมเรียลไลมารอลกังทัวร์นาเมนต์ลิสิงอันนี้ก็คุณมังกีงารังสานากิบาอาหารบาเซมิไฟแนลแมตช์ดาอิเจลคลับดิบงนาคาซาร์กังคุดบีบูปันเจลตรามาทอยมังอาดาไมจิบปีดนาอิเจลคลับดิบงไฟแนลเล็กของทางเซนเครงาเซียนิสุวเซมิไฟแนลแมตช์นุ่งติลิปุงอามาตาบามาตัมดาMITL जिरिबाम का यावल A चंपानगर का सनरगनी जिरिबाम की मही खुलेन विद्यानगर दलेबा स्पोर्ट्स कॉम्प्लेक्स दा टीम तरा निथोयना सरुक यादुना डिटैचमेंट ऑफ 156 बटालियन CRPF न सिंधुना चथरिबा क्रिकेट टूर्नामेंट की ngaraang sana की मैच दा SRC के टीम कदम तलाना लामा क्रिकेट टीम भूटान खालबो रन निफु मंगादा माइटियन क्रे मैच अदु संतोष सिंह अमदी विश्वजीत सिंह ना अंपायर ओइबिखे टूर्नामेंट असिगी ngasi यूनाइटेड क्रिकेट क्लब बाबूपरा अमदी भूमिकपरा फादर्स टीम बोरोबेक्रा का सानरगनी नुंगाइरबा पाव योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंबा हक्चांगी नुंगाइतबा कया लायंगनबगिदमक ngasimak lengsin birabu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S Chandrababu Singha
Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari. Mobile number 8638-078821. Hairiba number asida layengba lakpagi mangwainana appointment book tobinaba khanganjari. Admission open. July lising ani kunmanga session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare. Dental assistant, ECG assistant, nursing assistant, rural healthcare, multi-purpose health worker, emergency and ambulance attendant, naturopathy and yoga science, phlebotomist amadi X-ray technician gi course tambining basingna July gi tang kunthra gi manungda mingchanbiba yaragani. Arts, science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani. Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbirago akupa marol gi damak mobile number 9395-732-456 natraga 9706-554-286 number asida pau phaunabiu. Lakhipur online channel asibu yengbiriba singna pau asibu like amadi share tawbiu amadi hojik phauba channel asibu subscribe tawbidriba singna subscribe tawbiu. Aroibada maruiba pau amukhana IS production na puthokpa wasak haina mingthonba Manipuri short film ama Silchar Tarapur da release tawkhre. En Kunja Bihari Singana iba Manipuri amadi English londa lairikani phongkhre. Laihau laipok sing sibaching umangla iratharom sonai da pangthokre. Nizut moina scheme gyani suba face ki check ngasi yentoklagani. Manipuri Sahitya Parishad Tripura na maipaklaba Manipuri mahiroi singbo taramna okre. Sur Tarang Imphal West na sinduna isai phongbagi thorom pangthokre. Amasung anisuba second Kasar Open Taekwondo Championship Binakandi Part 2 Kasarda pangthokre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.